ꯊꯥꯕ ꯂꯩꯅ ꯐꯨꯒꯥꯏꯗ꯭ꯔꯤꯉꯩ ꯇꯥꯟꯐꯝ ꯂꯨꯄꯥꯅ ꯆꯦꯟꯊꯗ꯭ꯔꯤꯉꯩ ꯁꯔꯛ ꯅꯣꯡꯖꯥꯕꯤꯒꯤ ꯐꯤꯖꯪ ꯈꯜꯂꯤꯉꯩ ꯀꯥꯡꯁꯤ ꯃꯈꯣꯜꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯃꯪ ꯑꯃꯈꯛ ꯃꯪꯂꯨꯏ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯪꯂꯨꯏ ꯍꯟꯅ ꯍꯟꯅ ꯃꯪꯂꯨꯏ ꯄꯨꯟꯁꯤꯅ ꯁꯤꯗꯌꯥꯏ ꯊꯥꯡꯒꯠꯇꯨꯅ ꯅꯤꯁꯥ ꯈꯥꯏꯔꯨꯏ ꯌꯥꯆꯪꯂꯛꯄꯗ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯏꯔꯨꯞꯇꯨꯅ ꯂꯩꯅꯤꯡꯂꯨꯏ ꯑꯊꯣꯏꯕ ꯃꯍꯥꯎꯅꯤ ꯈꯟ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯝꯕ ꯁꯩꯔꯦꯡꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕ ꯋꯥꯍꯩ ꯃꯇꯦꯛ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯏꯖꯪꯅ ꯄꯥꯔꯨꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯆꯩꯁꯨ ꯁꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯗꯥꯏꯔꯤ ꯑꯗꯨ ꯐꯠ ꯈꯨꯝꯖꯤꯟꯗꯨꯅ ꯇꯦꯕꯜꯗ ꯊꯝꯕꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯕꯒ ꯃꯄꯥ ꯆꯥꯅꯔꯛꯂꯤ ꯆꯪꯂꯛꯏ ꯅꯨꯄꯥ ꯑꯃ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯧꯕ ꯇꯥꯗꯦꯗꯤ ꯆꯠꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯒꯤ ꯁ꯭ꯇꯗꯤ ꯔꯨꯝꯁꯤꯗ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯂꯩꯁꯤꯂꯦꯝꯕꯤ ꯃꯄꯥꯅ ꯆꯩꯔꯛꯀꯗ꯭ꯔꯥ ꯅꯤꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯆꯩꯔꯛꯇꯕ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯄꯄꯥꯅꯗꯤ ꯐꯣꯡꯅ ꯆꯪꯒꯦ ꯌꯥꯗꯦꯗꯣ ꯑꯗꯨꯗ ꯀꯔꯤ ꯀꯔꯝꯕ ꯃꯕꯜ ꯇꯥꯡꯕ ꯄꯣꯠꯁꯛꯄꯨ ꯊꯝꯕꯅꯣ ꯈꯪꯅꯤꯡꯃꯟꯕꯅ ꯂꯣꯟꯅ ꯆꯪꯉꯨꯔꯤ ꯊꯦꯡꯅꯔꯦ ꯁꯅꯥ ꯂꯨꯄꯥꯗꯒꯤꯁꯨ ꯍꯦꯟꯕ ꯀꯌꯥ ꯑꯃ ꯏꯆꯥꯇꯣꯝꯕꯤ ꯅꯪꯅ ꯈꯪꯅꯤꯡꯂꯤꯕ ꯎꯅꯤꯡꯉꯤꯕꯁꯤꯅ ꯀꯔꯝꯅ ꯀꯔꯤꯃꯛꯇꯤ ꯊꯦꯡꯅꯔꯨꯔꯦ ꯃꯤꯒꯤ ꯗꯥꯏꯔꯤ ꯄꯥꯕꯁꯦ ꯅꯤꯡꯕ ꯊꯨꯡꯗꯦꯗꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯄꯥꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯄꯥꯊꯣꯛꯎꯔꯦ ꯄꯄꯥꯅ ꯏꯔꯝꯕ ꯋꯥꯍꯩ ꯃꯇꯦꯛ ꯈꯔꯗꯨꯅ ꯑꯩꯕꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯍꯟꯗꯨꯅ ꯊꯝꯂꯝꯂꯦ ꯅꯣꯡꯃꯇꯁꯨ ꯄꯄꯥꯒꯤ ꯃꯔꯝꯗꯁꯨ ꯍꯪꯖꯤꯜꯂꯨꯗꯦ ꯉꯁꯤꯗꯤ ꯋꯥꯔꯤ ꯈꯔꯗꯤ ꯂꯤꯕꯤꯗꯕ ꯌꯥꯗꯦ ꯏꯆꯥꯕꯨ ꯈꯪꯅꯤꯡꯕ꯭ꯔꯅꯦ ꯈꯪꯅꯤꯡꯉꯦ ꯄꯄꯥ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯉꯁꯤꯗꯪ ꯈꯪꯅꯤꯡꯕ ꯄꯣꯛꯂꯛꯄꯁꯨ ꯅꯠꯇꯦ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯈꯪꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯄꯥꯗ ꯍꯦꯛꯇ ꯍꯥꯏꯖꯔꯦ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕ ꯉꯝꯒꯗ꯭ꯔꯅꯦ ꯏꯆꯥꯕꯣ ꯉꯝꯒꯅꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯒꯅꯤ ꯍꯥꯏꯔꯕꯁꯨ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯑꯗꯨꯗꯤ ꯂꯤꯔꯒꯦ ꯇꯥꯔꯣꯀꯣ 1995 ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠ ꯑꯌꯨꯛꯀꯤ ꯄꯨꯡ 11:40 ꯆꯠꯄꯒꯤ ꯐ꯭ꯂꯥꯏꯠ ꯑꯃ ꯂꯦꯟꯗꯤꯡ ꯇꯧꯔꯔꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤ ꯂꯩꯆꯤꯜꯁꯨ ꯌꯥꯝꯅ ꯊꯥꯕ ꯅꯨꯃꯤꯠꯅꯤ ꯐ꯭ꯂꯥꯏꯠꯁꯤꯕꯨ ꯉꯥꯏꯅꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯄꯥꯈꯠꯅꯔꯝꯕ ꯑꯗꯨ ꯅꯤꯡꯁꯥꯁꯣꯔ ꯑꯃꯃꯝ ꯍꯣꯟꯗꯣꯛꯅꯩ ꯀꯨꯏꯗꯦ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯅꯩ ꯁꯪꯀꯛ ꯅꯥꯟꯅ ꯀꯛꯄ ꯁꯟꯒ꯭ꯂꯥꯁꯇꯨꯃꯒ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯃꯦꯒꯥꯖꯤꯟ ꯑꯃꯒꯁꯨ ꯄꯥꯏ ꯑꯗꯨꯒ ꯈꯨꯠ ꯌꯦꯠꯇꯨꯅ ꯂꯒꯦꯖ ꯑꯃ ꯆꯤꯡꯊꯣꯔꯛꯏ ꯑꯎꯕ ꯀꯅꯥꯅ ꯃꯤꯠꯐꯝ ꯄꯥꯛ ꯍꯦꯛ ꯍꯣꯡꯗꯣꯛꯅꯕ ꯉꯝꯅꯗꯦ ꯃꯥꯕꯨ ꯉꯥꯏꯔꯝꯂꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯉꯥꯏꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯇꯨ ꯃꯈꯥ ꯇꯝꯒꯦꯗꯤ ꯍꯥꯏꯗꯅꯅꯦ ꯅꯪ ꯑꯃ ꯀꯩꯐꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯁꯥꯔꯛꯀꯅꯨꯀꯣ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯂꯩꯕꯗꯣ ꯍꯩꯅꯒꯗ꯭ꯔꯥ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯅꯪꯅ ꯂꯩꯍꯟꯅꯤꯡꯗꯕꯗꯨꯅ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯉꯥꯟꯕ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯋꯥꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯔꯁꯨ ꯌꯥꯏꯅꯦ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯉꯥꯟꯕꯒꯤ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯂꯒꯦꯖꯇꯨ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯒ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯀꯩꯐꯥꯅ ꯏꯝꯐꯥꯜ ꯂꯥꯛꯄꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯀꯣꯏꯕꯁꯤꯗꯤ ꯑꯩꯕꯨ ꯒꯣꯕꯤꯟꯗꯖꯤꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯥꯟꯅ ꯄꯨꯕ ꯇꯥꯕꯅꯤꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯗ ꯈꯣꯏꯔꯝꯕ ꯆꯪꯉꯛꯁꯦꯕ ꯐꯅꯤ ꯅꯅꯥꯏ ꯗ꯭ꯔꯥꯏꯚꯔ ꯑꯩꯍꯥꯛ ꯂꯩꯖꯔꯤꯁꯤꯗꯤ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯉꯥꯟꯕꯗꯨ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯉꯥꯟꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯔꯤ ꯉꯥꯟꯕꯒꯤ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯈꯕꯔ ꯑꯃꯒ ꯃꯩꯈꯦꯠꯀ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ ꯁꯨꯃꯥꯡꯗ ꯀꯨꯝꯃꯛꯇꯨꯅ ꯈꯕꯔ ꯑꯗꯨ ꯆꯝꯈꯠꯂꯤ ꯀꯩꯐꯥꯁꯨ ꯃꯩ ꯑꯗꯨ ꯀꯥꯟꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯉꯥꯟꯕꯅ ꯀꯩꯐꯥꯅ ꯂꯩꯒꯗꯕ ꯀꯥ ꯑꯗꯨ ꯇꯥꯛꯏ ꯄꯪꯆꯥꯎ ꯆꯥꯎꯗꯦ ꯀꯥ ꯑꯗꯨ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯑꯃ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯑꯃꯗꯤ ꯎꯒꯤ ꯎꯄꯨ ꯄꯤꯛꯇꯛꯄ ꯑꯃ ꯊꯧꯅꯥꯎ ꯃꯌꯥꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯥꯏꯔꯤꯛꯁꯨ ꯂꯩꯔꯤ ꯉꯥꯟꯕꯗꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯐꯝ ꯃꯀꯣꯟꯁꯦ ꯅꯪꯒꯤ ꯑꯃꯨꯛ ꯑꯣꯏꯔꯦꯅꯦꯀꯣ ꯂꯒꯦꯖꯇꯒꯤ ꯄꯣꯠ ꯆꯩ ꯂꯧꯊꯣꯛꯅ ꯈꯨꯝꯂꯛꯏ ꯀꯩꯐꯥꯅ ꯑꯃꯨꯛ ꯆꯍꯤ 2-3ꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯍꯣꯏꯅꯦ ꯑꯣꯏꯕꯤꯌꯣ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯃꯄꯣꯠ ꯃꯆꯩ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯝꯂꯝꯂꯒ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯕꯥꯜꯇꯤꯜ ꯑꯃꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯀꯠꯂꯒ ꯏꯔꯨꯖꯐꯝ ꯑꯗꯨꯗ ꯏꯔꯨ ꯂꯨꯗꯨꯅ ꯂꯩꯔꯤꯉꯩ ꯀꯣꯟꯊꯣꯡꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯆꯪꯂꯛꯄꯗꯨ ꯎꯏ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯥꯏꯐꯦꯠ ꯀꯤꯔꯨꯛ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯅꯤꯡ ꯊꯪꯅ ꯆꯪꯈ꯭ꯔꯤꯕꯤ ꯑꯗꯨꯒꯤ ꯅꯤꯡꯗꯨ ꯌꯧꯅ ꯁꯥꯡꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯤꯠꯇ ꯎꯍꯧꯔꯤ ꯏꯔꯨꯗꯨ ꯐꯠ ꯂꯨꯊꯣꯛꯄ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯀꯩꯐꯥꯁꯨ
ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯁꯝꯆꯦꯠ ꯑꯗꯨ ꯍꯥꯠꯂꯤꯉꯩ ꯄꯗꯥꯔ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯈꯠꯂꯤ ꯈꯠꯂꯤ ꯆꯪꯂꯛꯄ ꯑꯗꯨꯗ ꯀꯩꯐꯥ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ "ꯑꯦ ꯍꯩꯃꯥ, ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ" ꯑꯁꯤ ꯍꯥꯏꯔꯒ ꯏꯀꯥꯏ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯀꯩꯐꯥꯁꯨ ꯉꯥꯟꯕꯒꯤ ꯃꯆꯟ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯈꯪꯏ꯫ "ꯑꯁꯤꯕꯨ ꯊꯣꯏꯁꯅꯥꯔꯣ? ꯅꯠꯇ꯭ꯔꯒ ꯇꯝꯐꯥꯔꯅꯦ? ꯃꯈꯣꯏ ꯐꯥꯏꯕꯣꯛꯁꯦ ꯑꯁꯛ ꯏꯃꯥꯟ ꯃꯥꯟꯅꯕꯅꯤꯅ ꯈꯟꯗꯣꯛꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦꯗ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯏꯃꯥꯅ ꯆꯥꯛ ꯁꯦꯝꯍꯧꯔꯕꯅꯤ, ꯂꯥꯎ ꯆꯥꯊꯣꯛꯅꯅꯕ ꯇꯧꯔꯨꯁꯤ, ꯑꯗꯨꯒ ꯁꯤꯅꯦꯃꯥ ꯐꯖꯕ ꯑꯃ ꯌꯦꯡꯂꯨꯁꯤ꯫ ꯉꯁꯤꯔꯣ? ꯉꯁꯤꯗꯤ ꯆꯠꯂꯒꯨꯝꯁꯦ꯫ ꯅꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯍꯥꯏꯁꯤ ꯇꯣꯡꯕꯕꯨ ꯌꯥꯝꯅ ꯋꯥꯕ꯭ꯔꯅꯦ?" ꯉꯥꯟꯕꯒꯤ ꯋꯥꯇꯥꯗꯨꯗ ꯀꯩꯐꯥ ꯅꯣꯛꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤ, ꯅꯦꯅꯦꯅ ꯊꯣꯡꯕꯅꯦ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯗꯕ ꯀꯨꯏꯔꯦ, ꯑꯗꯨꯋꯥꯏꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅ ꯂꯩꯔꯅꯨꯀꯣ." ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯂꯩꯁꯥꯕꯤ ꯑꯅꯤ ꯁꯤꯡꯖꯨ ꯁꯨꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝ ꯑꯗꯨꯗ ꯍꯦꯛ ꯎꯔꯨꯔꯤ꯫ ꯉꯥꯟꯕꯒꯤ ꯃꯃꯥꯅ "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯅꯅꯕ ꯇꯧꯔꯁꯤ꯫ ꯊꯣꯏ, ꯅꯣꯏꯒꯤꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ?" ꯊꯣꯏꯁꯅꯥꯅ ꯑꯃꯨꯛ "ꯂꯣꯏꯗꯧꯔꯦꯍꯦ, ꯀꯩꯅꯣꯅꯦ ꯏꯃꯥ, ꯌꯥꯝ ꯇꯛꯁꯤꯜꯂꯛꯀꯅꯨ." "ꯍꯣ, ꯇꯛꯁꯤꯜꯂꯛꯄꯒꯤ ꯅꯠꯇꯦꯅꯦꯍꯦ, ꯅꯕꯨꯡꯁꯤꯡꯁꯤꯁꯨ ꯆꯥꯕ ꯅꯪꯅꯕ ꯍꯥꯏꯕꯅꯤ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ." ꯂꯩꯁꯥꯕꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯊꯣꯏꯁꯅꯥ, ꯁꯤ ꯅꯣꯏ ꯇꯥꯃꯣ ꯍꯣꯏꯒꯤ." ꯊꯣꯏꯁꯅꯥ ꯄ꯭ꯂꯦꯠꯇꯨ ꯂꯧꯔꯒ ꯆꯥꯛ ꯆꯥꯔꯤꯕ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ꯫ ꯉꯥꯟꯕꯅ "ꯁꯤꯡꯖꯨꯁꯦ ꯀꯅꯥꯅ ꯇꯣꯠꯄꯅꯣ? ꯏꯆꯟꯅ ꯇꯣꯠꯄ ꯑꯣꯏꯔꯗꯤ..." "ꯍꯣ, ꯑꯩꯅ ꯇꯣꯠꯄ ꯅꯠꯇꯤꯌꯦ, ꯁꯅꯥꯅ ꯇꯣꯠꯄꯅꯤ." "ꯀꯩꯅꯣꯅꯦ? ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯧꯔꯒ ꯆꯥꯏ꯫ ꯊꯣꯏꯁꯅꯥꯅ "ꯃꯤ ꯑꯅꯧꯕꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩꯕꯨ ꯖꯨꯠ ꯌꯥꯝ ꯆꯥꯗꯕ ꯑꯣꯏꯅꯅꯦ ꯎꯈꯤꯅꯕ ꯈꯛ ꯁꯤꯟꯕꯤꯅꯨ." "ꯅꯪꯗꯤ ꯃꯤ ꯑꯅꯧꯕ ꯑꯣꯏꯅ ꯎꯔꯤꯕ? ꯎꯁꯥꯗꯒꯤ ꯅꯪꯅ ꯃꯟ ꯌꯨꯡꯉꯒ ꯇꯥꯔꯛꯄ ꯎꯔꯤꯕ ꯃꯤꯁꯦ?" ꯊꯣꯏꯁꯅꯥ ꯀꯩꯐꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯀꯩꯐꯥꯁꯨ ꯊꯣꯏꯁꯅꯥꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ "ꯑꯩꯗꯤ ꯃꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯅꯤ." "ꯀꯝꯗꯧꯔꯤ ꯊꯣꯏꯁꯅꯥ, ꯅꯨꯡꯉꯥꯏꯔꯤꯀꯣ? ꯇꯝꯐꯥꯗꯤ ꯎꯗꯦ, ꯀꯥꯏ ꯂꯩꯈ꯭ꯔꯦ?" "ꯌꯨꯝꯗ ꯍꯟꯁꯦꯒ ꯌꯥꯍꯧꯗ꯭ꯔꯦ, ꯍꯣꯁꯇꯦꯜꯗ ꯂꯩꯍꯧꯔꯦ." ꯉꯥꯟꯕꯅ ꯑꯃꯨꯛ "ꯍꯤꯗꯥꯛ ꯀꯥꯞꯄ ꯍꯩꯇꯕ ꯅꯔꯁ ꯑꯣꯏꯗꯧꯔꯦꯅ ꯃꯣꯏ ꯑꯅꯤꯁꯦ ꯍꯩꯖꯔꯕꯗꯣ ꯌꯥꯝ ꯈꯪꯕꯩ ꯇꯥꯏꯞꯇꯒ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯨꯛ ꯍꯧꯒꯠꯈꯤ, ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏꯔꯤ꯫ "ꯏꯃꯥ, ꯁꯅꯥ ꯏꯕꯥꯅꯤ ꯌꯨꯝꯌꯥꯏ ꯀꯥꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯒ ꯊꯣꯛꯃꯤꯟꯅꯈꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯊꯣꯏꯕꯤ ꯁꯅꯥꯅ "ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯅꯣꯏ ꯃꯔꯤ ꯃꯇꯥꯔꯣ?" "ꯒꯨꯋꯥꯍꯥꯇꯤꯗꯅꯦ ꯃꯌꯨꯝ ꯄꯥꯟꯕꯤ ꯅꯦꯅꯦ ꯌꯥꯏꯃꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯤ, ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯂꯦꯡꯒꯥꯅꯤ꯫ ꯊꯥꯏꯅ ABC ꯇꯝꯃꯤꯉꯩꯗ ꯎꯅꯈꯤꯕꯗꯒꯤ ꯎꯅꯗ꯭ꯔꯤꯕꯅꯤꯗ꯫ ꯍꯣ, MA ꯇꯝꯒꯗꯧꯔꯤꯌꯦ, ꯑꯗꯨꯒꯤ ꯑꯩꯈꯣꯏꯗ ꯂꯩꯗꯧꯔꯤꯕ." "ꯑꯦ, ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯗꯨꯛ ꯐꯔꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯇꯝꯕꯗꯤ ꯀꯩꯗꯧꯔꯕ?" "ꯍꯣ, ꯑꯗꯨꯒꯤꯁꯨꯅꯦ ꯑꯩꯈꯣই ꯃꯥꯃꯒ ꯆꯤꯟꯒꯤ ꯂꯥꯟꯗꯒꯤꯅꯦ ꯈꯨꯠ ꯌꯥꯎꯅꯔꯛꯀꯗꯕ ꯈꯤꯇꯪ ꯉꯥꯏꯔꯀꯥꯟꯗꯅꯤ ꯃꯥꯅ ꯉꯝꯗꯅ ꯂꯥꯛꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ." "ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯅꯤꯡꯗ꯭ꯔꯕ ꯃꯐꯝꯁꯦ ꯃꯥꯅꯗꯤ ꯑꯗꯨꯛ ꯈꯣꯏꯗꯥꯔꯝꯃꯤꯕ ꯑꯣꯏꯔꯦ." "ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯀꯣ, ꯃꯈꯣꯏ ꯀꯣꯂꯦꯖꯀꯤ ꯒꯣꯜꯗ ꯃꯦꯗꯥꯂꯤꯁꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯅꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯗꯨꯗ ꯁꯩꯔꯦꯡꯒ ꯌꯥꯝ ꯏꯕ ꯃꯥꯜꯂꯦ꯫ ꯑꯩꯁꯨ ꯆꯥꯅꯅ ꯍꯦꯛ ꯎꯔꯨꯕꯗꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯇꯥꯃꯣꯒꯗꯤ ꯏꯇꯠ ꯇꯠꯇꯅ ꯆꯤꯊꯤ ꯏꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕꯅꯤ." ꯌꯥꯡꯒꯣꯏ ꯁꯅꯥ ꯈꯪꯂꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯃꯤ꯫ ꯃꯥꯏꯀꯩ ꯑꯃꯗꯅ ꯆꯥꯛ ꯇꯣꯛꯂꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯃꯦꯒꯥꯖꯤꯟ ꯌꯦꯡꯂꯝꯕꯗꯒꯤ ꯀꯩꯐꯥꯅ ꯑꯃꯨꯛ ꯐꯜꯂꯞ ꯉꯥꯟꯕꯗ ꯌꯦꯡꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯣ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ? ꯍꯧꯖꯤꯛꯀꯤ ꯀꯩꯗꯧꯔꯕ?" "ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤ, ꯍꯣ, ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯧꯕꯅꯤ, ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯣ? ꯅꯨꯄꯥ ꯀꯣꯏꯔꯝꯗꯧꯗꯤ ꯃꯥꯜꯂꯤꯅꯦ, ꯃꯁꯛ ꯐꯖꯕꯅꯤꯅ. ꯑꯗꯣ ꯈꯪꯗꯦ, ꯍꯥꯏꯔ ꯌꯦꯡꯁꯤꯔꯣ?" "ꯀꯔꯤꯅꯣ ꯅꯊꯟꯗ ꯄꯉꯥꯡ ꯉꯥꯡꯂꯤꯗꯨꯕꯣ? ꯀꯣꯏꯒꯦ ꯍꯥꯏꯕ ꯅꯠꯇꯦ, ꯆꯨꯝꯅ ꯍꯪꯕꯒꯁꯦ ꯌꯥꯗꯕꯩ ꯃꯑꯣꯡꯂꯕ?" "ꯏꯁ, ꯈꯪꯉꯦ ꯇꯧꯔꯅꯨ, ꯑꯩꯅ ꯈꯪꯉꯕꯅꯤ ꯉꯁꯥꯏꯒꯤ ꯃꯤꯠꯌꯦꯡꯗꯣ ꯌꯥꯗꯦꯕ. ꯃꯆꯥꯗ ꯍꯥꯏ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯃꯄꯥꯗ ꯍꯥꯏꯕꯤꯒꯦ, ꯀꯩꯗꯧꯋꯦꯒꯦ?" "ꯑꯦ, ꯅꯪꯗꯤ ꯉꯥꯎꯔꯦꯗꯅ. ꯑꯗꯣ ꯅꯪꯗꯤ ꯃꯄꯥꯅ ꯀꯃꯥꯏꯅ ꯈꯪꯅꯔꯨꯏꯕ?" "ꯍꯣ, ꯑꯩꯈꯣꯏ ꯑꯃꯦꯁꯄꯨꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯇꯥ ꯃꯨꯖꯥꯎꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯀꯩꯗꯧꯒꯦ, ꯍꯩꯅꯧ ꯍꯥꯏꯔꯒ ꯑꯩꯅ ꯊꯣꯛ ꯍꯦꯛ ꯈꯥꯏꯅꯕꯤꯅꯤ, ꯑꯗꯨꯒ ꯊꯣꯛ ꯍꯦꯛ ꯅꯨꯡꯁꯤꯅꯍꯟꯅꯤꯗꯅ ꯌꯥꯔꯗꯤ, ꯌꯥꯗ꯭ꯔꯒ ꯅꯨꯡꯁꯤꯅꯖꯗ꯭ꯔꯦ."
ꯅꯪꯅ ꯅꯝꯗꯅ ꯑꯩꯁꯦ ꯀꯩꯅꯣꯝ ꯈꯜꯍꯟꯗꯧꯔꯦ ꯉꯥꯟꯕ ꯃꯥꯁꯨ ꯊꯣꯏꯁꯅꯥ ꯍꯣꯏꯒ ꯄꯨꯟꯅ ꯍꯣꯏꯅꯦ ꯅꯔꯁ ꯑꯃꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯦꯕꯥ ꯇꯧꯕꯒꯗꯣ ꯄꯥꯝꯗ꯭ꯔꯣꯅ ꯃꯦꯒꯥꯖꯤꯟꯗꯨ ꯇꯥꯁꯤꯜꯂꯒ ꯉꯥꯟꯕꯒꯤ ꯃꯀꯣꯛꯇ ꯕꯣꯞ ꯊꯥꯏ ꯌꯥꯔꯦ ꯈꯗꯥꯡ ꯅꯣꯝꯗꯅ ꯂꯩ ꯃꯤ ꯃꯁꯥꯁꯨ ꯂꯩꯔꯤ ꯇꯥꯈ꯭ꯔꯒꯅꯦ ꯀꯩꯅꯣꯝ ꯈꯟꯈꯤꯕ ꯇꯥꯔꯦ ꯑꯩꯗꯤ ꯆꯝꯅ ꯍꯪꯕꯅꯤ ꯑꯗꯣ ꯃꯥꯏ ꯃꯁꯝꯁꯦ ꯑꯩꯈꯣꯏ ꯏꯆꯟ ꯍꯣꯏꯅ ꯊꯕꯠ ꯍꯦꯛꯇ ꯀꯛꯏ ꯌꯦꯡꯉꯣ ꯃꯤꯒꯤꯗꯤ ꯀꯌꯥ ꯐꯖꯅ ꯈꯥꯛꯏꯅꯣꯕ ꯀꯩꯐꯥ ꯋꯥ ꯑꯣꯏꯅ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯅꯨꯡ ꯊꯪꯕ ꯀꯥ ꯑꯗꯨꯗꯒꯤ ꯃꯅꯦ ꯉꯥꯡꯕꯤꯒ ꯊꯣꯏꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨ ꯇꯥꯔꯛꯏ ꯑꯩꯒ ꯁꯅꯥꯒ ꯉꯁꯤ ꯌꯨꯝꯗ ꯂꯦꯛꯇꯣꯏꯅꯤꯀꯣ ꯏꯃꯥ ꯀꯣ ꯏꯃꯥ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯨꯝꯁꯤ ꯅꯍꯩꯅ ꯁꯤꯡꯇꯝꯃꯤꯗꯨꯗ ꯅꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯒꯦꯗꯤ ꯅꯤꯡꯗꯦꯅꯦ ꯅꯈꯣꯏ ꯑꯃꯃꯝꯇꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯋꯥꯏ ꯍꯥ ꯀꯌꯥꯝ ꯋꯥꯒꯦꯕ ꯅꯪ ꯑꯃ ꯃꯥꯡꯕꯗꯅꯦ ꯃꯤꯒꯤ ꯃꯆꯥ ꯆꯦꯟꯅꯒꯅꯨ ꯏꯃꯥ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯑꯩꯅꯦ ꯁꯨꯡꯂꯥꯛꯀ ꯂꯥꯛꯆꯔꯔꯣꯏ ꯅꯣꯏꯅ ꯌꯨꯝꯁꯤꯗ ꯍꯥꯏ ꯅꯪꯕꯨ ꯁꯦꯜꯒ ꯍꯥꯏꯔꯝꯗꯥꯏꯅꯦ ꯍꯩꯃꯥ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯅꯦꯍꯦ ꯉꯥꯡꯅ ꯁꯛꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯥꯏꯕꯣꯛ ꯐꯅ ꯑꯣꯏꯔꯕꯁꯨ ꯃꯆꯦꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯀꯩꯐꯥꯅ ꯇꯨꯃꯤꯟꯅꯒ ꯂꯩꯔꯒ ꯇꯥꯕꯗꯨꯗ ꯉꯥꯟꯕꯅ ꯅꯣꯛꯅꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯝ ꯉꯛꯄꯩ ꯃꯑꯣꯡꯗꯒ ꯇꯥꯔꯒ ꯂꯩꯔꯗꯅ ꯂꯥꯛꯇ ꯉꯥꯏꯔꯤꯕꯩꯅꯤ ꯍꯩꯅꯔꯛꯀꯅꯤ ꯅꯪꯁꯨ ꯁꯨꯝ ꯇꯥꯁꯜꯂꯣꯕ ꯀꯩꯐꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯉꯧꯁꯣꯛ ꯉꯧꯕꯗꯨꯒ ꯂꯦꯡꯌꯥꯟ ꯑꯃꯁꯨ ꯌꯥꯜꯂꯤ ꯒꯥꯔꯤꯗꯨ ꯁꯤꯖꯤꯜꯂꯤꯉꯩ ꯉꯥꯟꯕꯁꯨ ꯆꯪꯂꯛꯏ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯗꯧꯔꯦ ꯅꯪ ꯉꯥꯏꯔꯤꯅꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤꯅ ꯃꯤ ꯌꯥꯝ ꯆꯤꯜꯂꯝꯒꯅꯤ ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ ꯂꯣꯏꯔꯦ ꯊꯣꯛꯑꯁꯤ ꯍꯩꯃꯥ ꯉꯥꯏꯈꯣꯀꯣ ꯑꯩ ꯀꯦꯃꯦꯔꯥ ꯀꯥꯎꯔꯝꯃꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯎꯄꯨꯗꯨ ꯍꯥꯡꯗꯨꯅ ꯀꯦꯃꯦꯔꯥ ꯃꯔꯤ ꯄꯥꯟꯕꯤꯗꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯛꯂꯛꯂꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯒꯦꯠꯇ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯌꯣꯜꯂꯤꯕ ꯍꯩ ꯂꯩꯁꯤꯡ ꯑꯗꯨ ꯂꯩꯕ ꯂꯣꯏꯔꯒ ꯆꯪꯂꯛꯂꯤ ꯃꯅꯨꯡꯗ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯃꯤꯕ ꯑꯗꯨ ꯍꯦꯛ ꯎꯠꯊꯣꯛꯂꯨꯔꯦ ꯀꯦꯃꯦꯔꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯐꯣꯇꯣ ꯑꯃꯅꯤ ꯅꯝꯁꯤꯜꯂꯤ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯟꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯃꯤ ꯑꯆꯠ ꯑꯋꯣꯛ ꯌꯦꯡ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯍꯥꯏ ꯂꯥꯛꯏꯔꯣ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯉꯥꯟꯕꯅꯗꯤ ꯎꯗꯕꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯅꯤ ꯑꯁꯨꯝꯅ ꯑꯩꯒ꯭ꯌꯥ ꯕꯥꯃꯣꯟ ꯑꯗꯨꯗ ꯀꯠꯀꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯤꯁꯤꯜꯂꯝꯂꯒ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯝꯗꯅ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯃꯤꯠ ꯄꯥꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈꯤꯕ ꯖꯥꯠꯂ ꯈꯟꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯉꯥꯟꯕꯅ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯑꯁ ꯀꯅꯥ ꯌꯦꯡꯗꯧꯔꯤꯒꯦ ꯁꯤꯗꯕꯣ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯌꯦꯡꯗꯕ ꯀꯩꯐꯥ ꯅꯣꯛꯊꯣꯔꯛꯏ ꯑꯁꯨꯝꯅ ꯒꯣꯕꯤꯟꯗꯖꯤꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯛꯄꯗꯨ ꯎꯔꯤ ꯅꯤꯡ ꯌꯧꯅ ꯁꯥꯡꯂꯤꯕ ꯋꯥꯏ ꯇꯥꯕꯤ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯍꯜꯂꯒ ꯂꯩꯔꯤꯕ ꯁꯔꯤꯛ ꯑꯗꯨ ꯈꯤꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯣꯃꯣ ꯅꯣꯛꯏ ꯅꯨꯄꯥ ꯑꯣꯏꯕꯁꯨ ꯉꯥꯟꯕꯅ ꯑꯃꯨꯛ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠꯁꯤꯗꯤꯕ ꯍꯦꯂꯣꯏꯅ ꯆꯦꯟꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯀꯩꯐꯥ ꯅꯣꯛꯂꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯗꯨꯕꯨ ꯑꯁꯨꯃꯥꯏ ꯐꯖꯁꯥꯠꯂꯣ ꯍꯥꯏꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ ꯈꯤꯠ ꯍꯦꯟꯖꯜꯂꯦ ꯈꯣꯏꯔꯝꯃꯔꯣꯏꯗ꯭ꯔꯣ ꯂꯩꯈꯤꯗꯣꯏꯔꯥ ꯍꯜꯂꯁꯤꯔꯣ ꯀꯩꯐꯥ ꯃꯍꯥꯗꯦꯕ ꯍꯥꯟꯅ ꯈꯣꯏꯔꯝꯂꯨꯔꯒ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯏꯊꯥ ꯊꯥꯖꯗꯅ ꯊꯦꯡꯅꯕ ꯑꯗꯨꯗ ꯇꯨꯝꯄꯛꯇꯤ ꯑꯗꯨꯃꯛ ꯌꯦꯡꯂꯛꯄꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯤ ꯀꯩꯐꯥꯁꯨ ꯈꯖꯤꯛ ꯍꯩꯗꯣꯛꯂꯒ ꯊꯣꯛꯂꯛꯂꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯗꯨꯅ ꯍꯪꯂꯛꯏ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯁꯛ ꯈꯪꯅꯕ꯭ꯔꯣ ꯀꯅꯥꯅꯣ ꯏꯅꯝꯃ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨꯅꯤꯗ ꯈꯪꯗꯦꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯕ ꯑꯩꯅ ꯁꯨꯝ ꯎꯕ ꯑꯗꯨꯒꯤ ꯍꯪꯕꯅꯤꯗ ꯑꯣ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯊꯣꯏꯁꯅꯥ ꯍꯣꯏꯒꯤ ꯃꯅꯤꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯅꯤ ꯅꯍꯥꯟ ꯃꯣꯏꯗ ꯆꯠꯂꯨꯕꯗ ꯊꯦꯡꯅꯔꯛꯄ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯅꯝꯃꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯇꯣꯡꯂꯛꯄ ꯈꯣꯡꯎꯞ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯃꯅꯝꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯔꯩꯕ ꯑꯃ ꯇꯣꯡꯒꯦꯒ ꯍꯦꯛ ꯇꯣꯡꯁꯤꯜꯂꯛ ꯑꯣꯟꯊꯣꯛꯄꯅꯤ ꯂꯨꯍꯣꯡꯕꯗ ꯀꯩꯗ ꯃꯥꯡꯕꯗꯤ ꯈꯔꯕꯨ ꯃꯐꯩꯌꯦ ꯂꯥꯏꯐꯝꯁꯤꯗꯁꯨ ꯈꯣꯡꯎꯞ ꯃꯥꯡꯂꯕꯗꯤ
ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯁꯥꯅ ꯇꯣꯡꯉꯛꯄ ꯈꯣꯡꯎꯞ ꯃꯁꯛ ꯈꯪꯗꯕꯁꯤꯁꯨꯅꯦ ꯌꯥꯝꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ ꯇꯧꯔꯤꯁꯦ ꯇꯣꯡꯁꯜꯂꯣ ꯇꯣꯡꯁꯜꯂꯣ ꯅꯪꯅ ꯄꯥꯝꯖꯕ ꯑꯃ ꯍꯦꯛ ꯈꯜꯂꯒꯅꯦ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯇꯣꯡꯁꯤꯜꯂꯛꯂꯣ ꯇꯣꯡꯂꯔꯣꯏꯒꯦꯗ ꯑꯩꯅ ꯇꯣꯡꯉꯛꯇꯧꯔꯤꯗꯨꯁꯨ ꯃꯄꯨꯗꯤ ꯂꯩꯔꯝꯗꯣꯏꯅꯦ ꯑꯩꯅ ꯑꯃꯨꯛ ꯃꯇꯧ ꯇꯝꯁꯤꯜꯂꯗꯤ ꯑꯩꯁꯨ ꯍꯨꯔꯥꯟꯕ ꯇꯥꯔꯣꯏꯗ꯭ꯔꯣ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯕꯗꯤ ꯔꯤꯛꯁꯣ ꯉꯥꯏꯐꯝ ꯐꯥꯎꯕ ꯅꯈꯣꯡꯅ ꯆꯠꯄꯗꯨꯒꯤ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯃꯄꯨ ꯑꯁꯦꯡꯕꯅ ꯄꯨꯈ꯭ꯔꯗꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕꯗꯨꯗꯤ ꯇꯣꯛꯈ꯭ꯔꯒ ꯅꯣꯛꯇꯨꯝ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯇꯞꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯉꯥꯏꯗ ꯉꯥꯏꯁꯤꯜꯂꯨꯔꯁꯨ ꯂꯥꯛꯄꯤꯕ ꯅꯠꯇꯦ ꯔꯤꯛꯁꯣꯁꯤꯁꯨ ꯀꯩꯁꯨ ꯅꯠꯇꯕꯗꯁꯨ ꯃꯔꯤ ꯃꯔꯤ ꯍꯦꯛ ꯃꯔꯥꯛꯄꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯂꯩꯔꯤꯉꯩꯗꯨꯗ ꯒꯥꯔꯤ ꯑꯃ ꯃꯥꯡꯗ ꯈꯥꯝꯂꯕꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯀꯩꯐꯥ ꯍꯣꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯗꯨꯅ ꯂꯩ ꯉꯥꯟꯕꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯒꯥꯔꯤ ꯉꯥꯏꯔꯤꯔꯣ ꯑꯩꯈꯣꯏ ꯊꯤꯟꯕꯤꯔꯝꯃꯒꯦꯗꯅ ꯌꯥꯔꯅꯤꯌꯦ ꯒꯥꯔꯤꯁꯨ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯁꯨꯝ ꯉꯥꯏꯔꯒꯦ ꯃꯅꯝ ꯑꯗꯨꯅ ꯑꯃꯨꯛ ꯐꯠ ꯍꯥꯏꯔꯛꯏ ꯊꯤꯜꯍꯜꯂꯝꯃꯁꯤ ꯀꯩꯅꯣ ꯁꯥꯒ ꯁꯥꯕꯁꯤꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤꯁꯨ ꯋꯥꯗ꯭ꯔꯣ ꯉꯥꯟꯕꯅ ꯑꯃꯨꯛ ꯏꯇꯩꯃ ꯂꯥꯛꯄꯤꯔꯣ ꯊꯤꯟꯖꯔꯝꯃꯒꯦ ꯑꯁꯨꯝꯅ ꯒꯥꯔꯤꯗ ꯀꯥꯔꯛꯏ ꯉꯥꯟꯕꯅ ꯀꯩꯐꯥꯗ ꯑꯃꯨꯛ ꯅꯪ ꯁꯨꯝ ꯊꯧꯕ ꯌꯥꯗꯣꯏꯔꯣ ꯌꯥꯅꯤ ꯂꯝꯕꯤꯕꯨ ꯈꯨꯔꯥꯏ ꯊꯧꯗꯥꯝ ꯂꯩꯀꯥꯏ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯅꯝ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯀꯩꯐꯥꯅ ꯉꯥꯟꯕꯗ ꯔꯥꯖꯦꯁ ꯍꯣꯏꯒꯤꯁꯨ ꯈꯨꯔꯥꯏ ꯑꯣꯏꯈꯤꯗꯥꯏꯅꯦ ꯃꯥꯅꯦ ꯔꯥꯖꯦꯁ ꯍꯣꯏ ꯃꯅꯥꯛꯇꯅꯤ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯕ ꯃꯣꯏ ꯂꯝꯕꯤꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯤ ꯌꯥꯅꯤ ꯑꯩ ꯁꯨꯝ ꯊꯧꯔꯒꯦ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯃꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯉꯥꯟꯕꯅ ꯑꯣꯏꯅ ꯁꯨꯝꯗꯧꯕꯅꯦ ꯑꯩꯈꯣꯏ ꯏꯕꯥꯏꯁꯦ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯣꯏꯕ ꯑꯗꯨꯗ ꯍꯥꯏꯅꯔꯤꯕꯅꯤꯗ ꯍꯣ ꯍꯩꯕ ꯑꯗꯣ ꯁꯤꯗꯗꯤ ꯀꯩꯗꯧꯕ ꯃꯣꯏꯒꯤ ꯑꯦꯝ ꯑꯦ ꯀꯥꯏꯗꯣ ꯇꯝꯕꯩ ꯂꯥꯛꯏꯕ ꯑꯣ ꯐꯩ ꯐꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯧꯀꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯔꯤ ꯀꯧꯏ ꯉꯥꯟꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯕꯨꯗꯤ ꯈꯣꯏꯔꯣꯝꯗ ꯂꯥꯛꯄ ꯈꯔꯗꯤ ꯎꯏ ꯅꯃꯤꯡꯗꯤ ꯈꯪꯗꯕ ꯏꯇꯩꯃ ꯍꯥꯏꯗꯣꯏꯔꯥ ꯑꯩꯒꯤꯅ ꯉꯥꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯥꯏꯒꯤꯅ ꯀꯩꯐꯥ ꯌꯥꯡꯒꯣꯏꯁꯅ ꯀꯅꯥ ꯇꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯀꯩꯐꯥ ꯍꯥꯏꯕ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯗ ꯎꯕꯒꯨꯝ ꯀꯩꯐꯥꯗꯨ ꯌꯥꯡꯒꯣꯏꯁꯅꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯣꯡꯎꯞ ꯃꯥꯡꯍꯧꯔꯕꯣ ꯃꯥꯡꯍꯧꯔꯦ ꯇꯥꯃꯣ ꯉꯥꯟꯕ ꯆꯪꯍꯧꯔꯒꯦꯀꯣ ꯀꯩꯐꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯆꯪꯍꯧꯔꯒꯦ ꯉꯥꯟꯕꯅ ꯑꯃꯨꯛ ꯆꯪꯍꯧꯔꯣ ꯊꯣꯡꯒꯥꯟꯗꯅꯦ ꯀꯨꯏꯅ ꯂꯦꯞꯄ ꯌꯥꯗꯦ ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯣꯏ ꯆꯪꯈꯤꯕꯒ ꯀꯩꯐꯥꯅ ꯁ꯭ꯋꯥꯏꯗ ꯈꯣꯡꯎꯞ ꯌꯣꯟꯕ ꯗꯨꯀꯥꯟ ꯂꯩꯇ꯭ꯔꯣ ꯀꯅꯥꯏ ꯂꯩꯒꯦ ꯍꯥꯏꯅꯣ ꯑꯦ ꯅꯪꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕꯤꯍꯧꯗ꯭ꯔꯤ ꯑꯣꯏꯔꯦ ꯉꯥꯡꯈ꯭ꯔꯦ ꯉꯥꯟꯕ ꯅꯪꯁꯦ ꯃꯍꯥꯒꯤꯅꯦ ꯉꯥꯡꯅꯕꯗꯤ ꯅꯪꯅ ꯇꯧꯔꯒ ꯌꯣꯟꯐꯝꯗꯨ ꯇꯥꯛꯑꯒ ꯅꯪ ꯀꯃꯥꯏꯅ ꯄꯤꯗꯧꯔꯤꯒꯦ ꯑꯗꯨꯒꯤꯗꯤ ꯅꯪ ꯂꯩꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯍꯦꯕꯣ ꯑꯁꯨꯝꯅ ꯈꯣꯡꯎꯞ ꯉꯥꯛꯇ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯛꯂꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯌꯦꯡꯁꯤꯒꯦ ꯉꯥꯟꯕꯅ ꯑꯃꯨꯛ ꯅꯨꯄꯤꯒꯤ ꯈꯣꯡꯎꯞ ꯗꯤꯖꯥꯏꯟ ꯈꯛꯇ ꯌꯦꯡꯒꯦ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯁꯦꯜꯁꯃꯦꯟ ꯑꯃꯗ ꯑꯃꯨꯛ ꯔꯥꯖꯨ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯒ ꯌꯦꯡꯃꯤꯟꯅꯔꯣꯀꯣ ꯏꯕꯨꯡꯉꯣ ꯉꯥꯟꯕꯒ ꯀꯩꯐꯥꯒꯗꯨ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯈꯣꯡꯎꯞ ꯃꯈꯜ ꯃꯈꯜ ꯄꯨꯊꯣꯛꯂꯛꯏ ꯀꯩꯐꯥ ꯑꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯤꯁꯤꯡꯁꯦ ꯅꯠꯇꯕ ꯗꯤꯖꯥꯏꯟ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯁꯤꯅ ꯑꯅꯧꯕ ꯂꯥꯛꯄ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ ꯀꯩꯐꯥꯅ ꯏꯄꯥꯝ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯉꯥꯟꯕꯅ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯁꯤꯔꯣ ꯁꯦꯜꯁꯃꯦꯟ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯒ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯂꯨꯔꯒ ꯈꯣꯡꯎꯞ ꯌꯥꯎꯕ ꯕꯣꯛꯁ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯩꯐꯥ ꯍꯣꯏꯗ ꯌꯦꯡꯍꯜꯂꯤ ꯍꯦꯛ ꯎꯕꯒ ꯀꯩꯐꯥꯅ ꯍꯥꯏꯔꯛꯏ ꯁꯤ ꯂꯧꯔꯒꯦ ꯁꯥꯏꯖꯁꯤ ꯌꯥꯒꯗ꯭ꯔꯅꯦ ꯉꯥꯟꯕꯅ ꯍꯪꯂꯛꯄꯅꯤ ꯀꯩꯐꯥꯅ ꯈꯨꯝꯂꯛꯏ ꯆꯞ ꯆꯥꯅꯤꯗ ꯉꯥꯟꯕ ꯌꯦꯡꯕꯗꯃꯛ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯂꯩꯔꯛꯇꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝ ꯆꯪꯉꯝꯗꯨꯅ ꯄꯤꯔꯝꯃꯁꯤ ꯍꯥꯏꯅꯕꯗꯒꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯣꯏꯗ ꯂꯥꯛꯂꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯌꯨꯝꯗꯨꯗ ꯆꯪꯂꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯏꯃꯨꯡꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯟꯕꯅ ꯀꯧꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯅꯦꯅꯦ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯅꯨꯡꯗ ꯈꯣꯡꯎꯞ ꯃꯥꯡꯍꯧꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ
ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯉꯥꯟꯕꯒ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯄꯗꯨ ꯂꯩꯔꯝꯕꯗꯨꯗ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯉꯥꯟꯕ ꯅꯈꯣꯏ ꯀꯀꯥꯗꯤ ꯆꯠꯈꯤꯕꯅꯤꯅꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯨꯔꯤꯔ ꯅꯪꯕꯣ ꯍꯩꯃꯥ ꯀꯅꯥꯅꯣ ꯃꯥꯗꯤ ꯀꯥꯈꯠꯂꯣ ꯐꯝꯁꯤ ꯂꯥꯛꯑꯣ ꯁꯤꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯣꯔꯥꯗꯨ ꯊꯥꯏ ꯉꯥꯟꯕꯗꯨꯅ ꯀꯥꯈꯠꯂꯛꯅ ꯍꯥꯏꯔꯛꯏ ꯅꯅꯦ ꯂꯥꯏ ꯈꯣꯏꯔꯝꯃꯨꯕꯅꯤ ꯁꯅꯥꯁꯨ ꯊꯦꯡꯉꯤ ꯃꯥꯏ ꯈꯣꯡꯎꯞ ꯃꯥꯡꯍꯧꯋꯤꯗꯨꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯣꯡꯎꯞ ꯌꯥꯎꯕ ꯕꯣꯛꯁ ꯑꯗꯨ ꯄꯤ ꯁꯅꯥꯍꯟꯕꯤꯅ ꯍꯩꯃꯥ ꯀꯩꯒꯤ ꯂꯩꯔꯛꯏꯅꯣꯅꯍꯦ ꯏꯃꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ ꯕꯦꯃꯥ ꯇꯥꯕ꯭ꯔꯅꯦꯍꯦ ꯅꯣꯏ ꯇꯥꯃꯣ ꯉꯥꯟꯕ ꯍꯣꯏ ꯂꯥꯛꯏꯁꯦ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦꯍꯦ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯐꯠ ꯑꯗꯨꯝ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯦ ꯇꯥꯃꯣ ꯉꯥꯟꯕꯅ ꯑꯃꯨꯛ ꯍꯩꯃꯥ ꯑꯩꯗꯤ ꯍꯥꯏꯕ ꯀꯥꯎꯔꯦꯗꯅ ꯅꯦꯅꯦ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯁꯦ ꯑꯩꯈꯣꯏ ꯅꯦꯅꯦ ꯑꯃ ꯒꯨꯋꯥꯍꯥꯇꯤꯗ ꯃꯌꯨꯝ ꯄꯥꯟꯕꯤꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯁꯅꯥꯍꯟꯕꯤꯅ ꯑꯃꯨꯛ ꯑꯩꯅ ꯃꯁꯛꯁꯦ ꯃꯥꯟꯒꯨꯝ ꯇꯧꯋꯦꯅ ꯈꯜꯂꯝꯃꯤꯅꯤ ꯅꯃꯥꯗꯨꯗꯤ ꯀꯝꯗꯧꯍꯧꯔꯤ ꯀꯩꯐꯥꯅ ꯑꯃꯨꯛ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯍꯧꯔꯤ ꯍꯥꯏꯇꯥꯕꯅꯤ ꯉꯥꯟꯕꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯅꯈꯣꯏ ꯇꯥꯃꯣ ꯀꯩꯐꯥꯅ ꯅꯪꯒꯤ ꯈꯣꯡꯎꯞ ꯑꯉꯧꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯁꯤ ꯆꯥꯕ꯭ꯔ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯣꯛꯁꯇꯨ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯄꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯀꯩꯒꯤ ꯑꯃꯨꯛ ꯂꯩꯔꯛꯏꯅꯣ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯟꯅ ꯄꯣꯠꯁꯛꯇꯨꯃꯗꯤ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯂꯧꯊꯣꯛꯇꯨꯅ ꯅꯥꯃ ꯇꯣꯡꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯆꯞ ꯍꯦꯛ ꯆꯥꯔꯝꯃꯤ ꯉꯥꯟꯕ ꯀꯩꯐꯥꯗ ꯌꯦꯡꯂꯛꯏ ꯀꯩꯐꯥꯁꯨ ꯑꯩꯅ ꯆꯥꯅꯤ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯊꯣꯛꯂꯛꯂꯤ ꯍꯟꯗꯛꯃꯨꯛꯇꯤ ꯉꯥꯟꯕꯅ ꯑꯣꯏꯅ ꯊꯧꯔꯒ ꯂꯥꯛꯂꯤ ꯃꯈꯣꯡꯗꯨ ꯄꯥꯏꯔꯒ ꯅꯥꯞ ꯑꯣꯜꯂꯨꯕꯗꯨ ꯃꯉꯥꯏꯔꯦꯅꯦ ꯀꯩꯐꯥ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯅ ꯃꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯍꯣꯁꯇꯦꯜꯗ ꯂꯥꯛꯄꯗ ꯊꯣꯏꯁꯅꯥꯒ ꯇꯝꯐꯥꯒꯗꯨ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯉꯤ ꯊꯣꯏꯁꯅꯥꯅ ꯃꯤꯗꯤ ꯄꯥꯎ ꯌꯥꯝ ꯇꯥꯏꯗ ꯀꯩ ꯄꯥꯎꯅ ꯇꯥꯔꯤꯕꯣ ꯈꯪꯁꯤꯟꯅꯗꯕꯤꯒ ꯇꯧꯔꯗꯅ ꯀꯩꯅꯣꯍꯦ ꯍꯦꯛ ꯂꯥꯛꯄꯒ ꯆꯔꯝꯗ ꯍꯥꯟꯅ ꯃꯦꯠꯂꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦꯕ ꯍꯧꯖꯤꯛꯇꯒꯤ ꯏꯆꯦ ꯀꯧꯕ ꯍꯧꯔꯁꯤꯔꯅꯦ ꯑꯩꯕꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯍꯥꯏꯔꯛꯏ ꯋꯥꯈꯜ ꯌꯥꯝ ꯐꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯆꯝꯅ ꯂꯩꯔꯝꯕ ꯑꯣꯏꯅꯤꯕ ꯌꯥꯗꯦꯗ ꯃꯥꯏ ꯈꯨꯆꯝꯗꯣ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯩꯌꯦꯕ ꯆꯤꯡꯅ ꯈꯟꯈ꯭ꯔ ꯄꯣꯠꯅꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯈꯪꯗꯦꯗ ꯈꯣꯏꯅ ꯂꯥꯜꯂꯤꯔꯥ ꯅꯪꯅ ꯁꯣꯏꯔꯤꯔꯥ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯒꯗꯕꯗꯨ ꯇꯧꯗꯨꯅ ꯂꯩ ꯃꯇꯝꯒꯤ ꯏꯆꯦꯜꯕꯨ ꯀꯅꯥꯅ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯥꯝꯂꯨꯕ ꯉꯝꯒꯅꯤ ꯑꯗꯨꯝ ꯆꯠꯈꯤ ꯑꯗꯨꯝ ꯍꯧꯈꯤ ꯀꯩꯐꯥꯒ ꯉꯥꯟꯕꯒꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯠꯄ ꯍꯧꯔꯝꯃꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯑꯁꯨꯝ ꯊꯣꯔꯛꯄꯗ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯃꯃꯥꯡꯗ ꯅꯔꯁ ꯃꯌꯥꯝ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯗꯨ ꯎꯏ ꯌꯨꯅꯤꯐꯣꯔꯝꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯂꯤꯕ ꯑꯗꯨ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯈꯪꯗꯦ ꯀꯩꯐꯥ ꯃꯀꯣꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯀꯩꯐꯥꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯑꯃꯨꯛꯇꯪꯒ ꯌꯦꯡꯂꯝꯂꯒ ꯆꯪꯂꯛꯂꯤ ꯀꯔꯝꯅꯕꯨ ꯑꯣꯏꯈꯤꯕꯅꯣ ꯅꯨꯡꯁꯤꯕ ꯀꯔꯝꯅꯕꯨ ꯑꯁꯨꯛ ꯅꯛꯁꯤꯟꯅꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯀꯩꯐꯥꯁꯨ ꯀꯨꯏꯅ ꯂꯩꯔꯛꯑꯕꯅꯤꯅ ꯂꯝ ꯈꯔ ꯈꯪꯕ ꯍꯧꯔꯛꯂꯤ ꯑꯆꯤꯛꯄꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯊꯕꯛꯇꯨ ꯂꯣꯏꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯅꯕ ꯇꯧꯒꯦꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯋꯥꯗꯤ ꯉꯥꯡꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ ꯀꯩꯐꯥꯅ ꯑꯩ ꯆꯠꯂꯅꯨꯔꯥ ꯆꯠꯂꯣ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯇꯧꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤꯗꯨꯕꯣ ꯄꯨꯛꯅꯤꯡꯁꯤꯗ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯁꯨꯝ ꯈꯜꯂꯤꯕ ꯀꯩ ꯈꯜꯂꯤꯕ ꯍꯟꯗꯛ ꯆꯠꯈꯤꯕꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯕꯗꯤ ꯍꯥꯏꯅ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯣ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯂꯥꯡꯇꯛꯅꯩ ꯍꯟꯗꯛꯁꯦ ꯑꯩꯅ ꯑꯃꯨꯛ ꯀꯩ ꯈꯜꯂꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗ꯭ꯔꯗꯤ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯍꯌꯦꯡ ꯑꯥꯗ ꯆꯠꯈ꯭ꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯅꯪꯕꯨ ꯑꯩꯅ ꯀꯥꯎꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯄꯗꯅꯦ ꯋꯥꯅ ꯊꯣꯛꯑꯗꯕ ꯊꯕꯛꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯁꯇꯦꯜꯗ ꯑꯣꯏꯅ ꯊꯤꯜꯂꯝꯃꯣ ꯍꯥꯏꯔꯣ ꯌꯨꯝꯗ ꯑꯣꯏꯅ ꯊꯤꯟꯕꯤꯔꯝꯃꯣ
ꯑꯁꯨꯝꯅ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯊꯤꯜꯂꯝꯂꯒ ꯀꯩꯐꯥꯗꯨ ꯆꯠꯈꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯄ ꯎꯔꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯁꯅꯥꯍꯟꯕꯤꯗ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯅꯍꯥꯛ ꯀꯔꯥꯏ ꯆꯠꯂꯨꯏ? ꯌꯥꯡꯒꯣꯏ ꯁꯅꯥ ꯄꯥꯈꯨꯝ ꯑꯃ ꯁꯦꯝꯍꯧꯗ꯭ꯔꯤ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯟꯅꯕꯤ ꯑꯃꯒꯤꯗ꯫ ꯅꯪꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯈꯪꯂꯔꯣꯏ ꯌꯥꯎꯅ ꯈꯪꯁꯤꯟꯅꯗꯕꯅꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯕꯁꯤꯗꯅꯦ ꯅꯃꯥꯏꯁꯦ ꯑꯄꯪꯕꯤ ꯑꯣꯏꯅ ꯎꯕꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ꯫ ꯏꯃꯥ, ꯅꯍꯥꯛ ꯑꯁꯤ ꯍꯌꯦꯡꯗ ꯉꯥꯏꯔꯕꯅꯤ ꯂꯨꯍꯣꯡꯗꯧꯕ, ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ? ꯑꯩ ꯂꯨꯍꯣꯡꯕꯗꯨꯗ ꯏꯁꯥꯅ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯝꯐꯨꯗ ꯏꯃꯥ ꯍꯣꯏꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯛꯂꯕ ꯑꯩ ꯁꯣꯏꯗꯅ ꯏꯁꯥ ꯏꯊꯟꯗ꯫ ꯈꯪꯍꯧꯗꯦ ꯃꯃꯥ ꯏꯕꯦꯝ ꯑꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯌꯥꯡꯒꯣꯏ ꯁꯅꯥ ꯆꯩꯅꯥꯗꯨ ꯈꯥꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯣ, ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯂꯨꯍꯣꯡꯕꯁꯤꯃꯗꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯩꯁꯨ ꯃꯤꯅꯦ, ꯏꯁꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯗꯅ꯫ ꯅꯪꯅ ꯃꯪꯂꯤꯕ ꯃꯪ ꯑꯗꯣ ꯃꯪ ꯐꯥꯎꯅꯔꯣꯏꯅꯦꯍꯦ꯫ ꯉꯁꯥꯏꯗ ꯃꯈꯣꯏꯒꯤ ꯃꯅꯦ ꯑꯗꯣ ꯂꯥꯛꯑꯝꯃꯦꯔꯒ ꯏꯃꯥꯗ ꯀꯩ ꯍꯥꯏꯔꯝꯃꯤꯕ? ꯅꯨꯄꯥ ꯃꯆꯥ ꯀꯩꯐꯥꯁꯨ ꯃꯍꯥꯛꯀꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯝꯕꯤ ꯂꯩꯁꯤꯅꯤꯗꯅ꯫ ꯅꯨꯄꯥ ꯃꯆꯥꯅꯤ, ꯉꯥꯏꯍꯥꯛꯀꯤ ꯃꯤꯠ ꯍꯔꯥꯎ ꯌꯥ ꯍꯔꯥꯎ ꯇꯧꯕꯗ ꯑꯩꯒꯤ ꯏꯆꯥꯅ ꯑꯋꯥꯕ ꯇꯥꯍꯧꯕꯗꯨꯗꯤꯅꯦ ꯅꯃꯥꯏꯅ ꯌꯦꯡꯕ ꯉꯝꯃꯣꯏꯅꯦꯍꯦ꯫ ꯅꯠꯇꯦ, ꯄꯨꯝꯅꯃꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯟꯅꯅꯕ ꯍꯥꯏꯕ ꯋꯥꯅꯤ꯫ ꯑꯩ ꯃꯗꯨ ꯊꯥꯖꯕ ꯉꯝꯂꯣꯏ꯫ ꯏꯃꯥ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨꯗꯤ ꯁꯛꯅꯈꯤꯕ ꯋꯥꯁꯛ ꯉꯥꯛꯇꯕꯒꯤ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯗꯨꯅ ꯁꯤꯖꯕꯗꯨꯔꯣ ꯅꯪꯅ ꯎꯕ ꯄꯥꯝꯂꯤꯕꯁꯦ? ꯐꯔꯦ, ꯅꯪꯅ ꯑꯗꯨꯃꯛ ꯍꯦꯛ ꯄꯥꯝꯂꯕꯗꯤ ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯃꯥꯏꯁꯦ ꯊꯋꯥꯏ ꯊꯥꯒꯅꯤ꯫ ꯏꯃꯥ, ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯂꯥꯟꯖꯔꯦ꯫ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯔꯒꯦ, ꯑꯩ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯒꯦ ꯏꯃꯥ, ꯑꯩ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯒꯦ꯫ ꯏꯕꯦꯝꯃ, ꯊꯤꯛ ꯅꯦꯝꯕ ꯑꯩꯈꯣꯏꯅ ꯑꯋꯥꯡꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯄꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯨꯕꯗꯤ ꯉꯝꯂꯣꯏꯅꯦ꯫ ꯁꯦ ꯍꯧꯒꯠꯂꯨ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯈꯪꯏ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯀꯩꯐꯥ ꯍꯣꯏꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯎꯠꯄ ꯅꯨꯡꯁꯤ ꯃꯇꯧꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯔꯣꯏ ꯀꯔꯝꯅ ꯉꯝꯒꯅꯤ? ꯌꯥꯡꯒꯣꯏ ꯁꯅꯥ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤ ꯃꯍꯥꯛꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯍꯧꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯀꯟꯈꯦ ꯌꯥꯎꯅ ꯀꯟꯈ꯭ꯔꯕꯅꯤ꯫ ꯁꯤꯟꯊꯈꯤꯕ ꯃꯆꯥꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯎꯈ꯭ꯔꯔꯣꯏ ꯌꯥꯎꯅ ꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯐꯃꯨꯡꯗ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯕ ꯊꯃꯣꯏ ꯃꯥꯅ ꯂꯥꯜꯂꯤ ꯍꯥꯏꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯀꯅꯥꯒꯤ ꯃꯔꯥꯜꯗꯤ ꯑꯣꯏꯔꯨꯅꯤ? ꯁꯅꯥꯍꯟꯕꯤꯗꯨ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯊꯧꯅꯥꯎꯒꯤ ꯄꯗꯥꯔꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯍꯥꯛꯀ ꯂꯨꯍꯣꯡꯅꯕ ꯍꯩꯅ ꯁꯤꯡꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯃꯤ ꯐꯩ, ꯃꯁꯛ ꯐꯖꯩ, ꯁꯦꯜ ꯊꯨꯝ ꯆꯥꯕ ꯊꯛꯄꯁꯨ ꯋꯥꯠꯇꯦ, ꯄꯤꯛꯄ ꯆꯥꯎꯕꯒꯤ ꯅꯠꯇꯕꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯁꯨ ꯇꯧꯔꯤ꯫ ꯍꯌꯦꯡꯋꯥꯏ ꯇꯨꯡ ꯀꯣꯏꯅ ꯐꯥꯎ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈ꯭ꯔꯅꯤ ꯈꯟꯅ ꯃꯃꯥ ꯃꯄꯥꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯥꯁꯤꯒꯤ ꯑꯄꯣꯛꯄꯒ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯑꯄꯣꯛꯄꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯆꯥ ꯄꯤꯅꯁꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯋꯥꯁꯛ ꯑꯃꯁꯨ ꯂꯩꯈꯤꯕꯅꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯏꯃꯨꯡꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯇꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯄꯗꯥꯔ ꯍꯥꯏꯊꯈꯤꯕꯗꯨ ꯄꯜ ꯉꯥꯛꯄ ꯃꯍꯥꯛꯁꯨ ꯎꯍꯧꯔꯤꯕꯅꯤ꯫ ꯈꯪꯏ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯃꯍꯥꯛꯅ ꯃꯥꯕꯨ ꯀꯌꯥ ꯈꯣꯏꯗꯥꯗꯦ ꯍꯥꯏꯕ꯫ ꯄꯥꯎ ꯀꯌꯥꯁꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯌꯧꯔꯛꯈꯤ꯫ ꯄꯥꯎꯗ ꯅꯠꯇꯦ, ꯅꯨꯄꯥ ꯑꯃꯒ ꯆꯠꯄꯗꯨꯁꯨ ꯃꯃꯤꯠꯃꯛꯅ ꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ, ꯕꯦꯝꯃ, ꯇꯥꯔꯤꯕꯣ ꯅꯪꯕꯣ?
Nakoy tamo iba si cha glass amata semong he. Palngakpa na mo. Aigi oirdi tawbidrasu yaranida. Mabu hostel da leitraba. Thabak halakpagi wabado tekhatnanaba thaksi kaidoge. Ho ngarang nuthil lakpani hayeng amuk thilurani. Handak taidi pakla anuna nakoy pabungnasu hairab. Adubune ekhoisu masu hekta uninglakpanina adum hekta lakhani. Masu aduma hekta laisingaidana. Asi haiduna sanahanbidu noi. Palngakpasu nokfetamak tawi thoidokpa wahai amatadi hairakti. Yanggoi sanasu changang glass ni puraktuna pirari. Sanahanbida. Yengutu. Ibungo palngakpana nga laire ibasi. Sese pusinko ko mafam sana thamo. Wa amata haidi khawdu paiduna adumak changkri. Sanahanbida. Masinane wa kai ngangang dabasidane. Adu thamamaga mapanda muk thorauko. Yanggoi sana nga adu thamlamlaga mapalda muk thoklakli. Palngakpadu mathanta phamduna leirami. Yanggoi sana mora amada phanglai. Palngakpa cha adu yaw mama thai aduga hairi. Cha yam hawi. Nasa nungaitabro nangba. Kaisu tawdeda. Sana takbiyo. Ahal lamansing na silibase aigi oiba watasing na tabigani hairabadi ay luhongbase yaba ngamzaro. Ay kanagumba amabu thamoy sing na nugsirori. Ay bo ikay khangde haina sukhanbino. Kaisu kaidi nang na thamoy sing na hairaklibaduna hela nungari. Kanano mahagdi kari hotnari. Hausikidi kaisu thoidokpa dawtri mahai damni. Yamna fay. Fare, chasu ahawba mathaklabanina thokrage. Asi haiduna magi scooter amanbidu mamai leithoknaba hotnarigai sanahanbi yenakhadagi tholaktuna hairi. Chatlage hairiro ngaikon he maroi se puko. Amuk he oiro ima. Wanaba wadeda asi khak hapabu kaino. Manase ontokna phasakre. Horen ekhoy mada paknam namhalurage. Isan apaknam pahambasitine nongma ekhoy sanada namhalagane paknam na zakok dari. Yanggoi sanasu palngakpasu wa amata nganglakti. Palngakpana imana potsu hapire aduri najamu chatlukige. Fare ima oisum leihawre ko. Hoima aduri amuk thokcharukige. Asi hairaduna garidu thauraga chatkri. Asumna matam khara amuk hawkri. Kaifasu mapa anabagi Guwahati da amuk chatkri. Chithi taraktuna paw phawnai. Yanggoi sanana akonba thakiba chithi adugi pawkhumde lakhidre. Nupi machasi wakhal onkrabra natche hairagana kari khudong chadaba leibagi no khanbada. Tanafam kanasu leijadi. Machi ama manaw ama leiramlabadi asi yawna suwaramloi. Mathanta pokpasi kanagumbana tinungairamgani haidi adubu yanggoi sana mangondadi tayona boina thoklari. Adumna leiringai mama ibe madu sauna magi kada changlaktuna hairi. Nang aikhoida tasegna singnare natra. Namana pawaiba aikhoida nangi kari phatanaba tawgadawrige. Ima ai kaidawrabage. Ima ai kaidawrabage kakaidana. Nupi macha nangna ikai khangdabi oidana luhongba ngamloi kaina hairamlibanine ha. Nangna khalliba mangliba mangdudine oithokpa leiraroye. Se yengodu. Nangna nuksijariba mahakto aduduna tharakpa chithi. Sida hairiba maroldu paulise. Yanggoi sana mamana pirakliba chithi edu lauduna pai. Nate. Masi mahakna tharakpa nate. Pumnamak semsin sajin magaktari. Hai, ikai khangdabi. Nang nupadu kayam pami. Ha, nupa masaduna adu phajana iduna tharaklaba chithi asibu aikhoina karamna semsin sajin gadawribano. Nachindo khumuni hai. Khudi adudi kaifa magi sapanam laga iba manba khui adumakni. Hazarasira mikup asi
ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗꯀꯣ꯫ ꯅꯪꯅ ꯑꯩꯅ ꯎꯠꯂꯤꯕ ꯆꯤꯊꯤ ꯑꯗꯣ ꯊꯥꯖꯗꯦ ꯍꯥꯏꯔꯕꯗꯤ ꯐꯔꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯆꯤꯊꯤ ꯏꯗꯨꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯅꯅꯕ ꯈꯪꯍꯟꯈꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯂꯥꯛꯇꯕ ꯊꯣꯛꯂꯕ ꯅꯪ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯤꯗꯅꯦ ꯌꯥꯒꯗꯕꯅꯤ꯫ ꯃꯨꯟꯅ ꯈꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯍꯟꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯊꯨꯅ ꯆꯤꯊꯤ ꯑꯃꯃꯨꯛ ꯏꯗꯨꯅ ꯊꯥꯈꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯂꯥꯛꯇ꯭ꯔꯒꯅ ꯀꯝꯗꯧꯕ? ꯆꯤꯊꯤ ꯑꯗꯨꯗꯤ ꯊꯥꯈꯤꯕ ꯍꯞꯇꯥ 2 ꯍꯦꯜꯂꯛꯂꯤ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯁꯨ ꯂꯥꯛꯇꯦ꯫ ꯏꯀꯥꯏ ꯏꯀꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯊꯣꯏꯁꯅꯥ ꯍꯣꯏꯗ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ꯫ ꯃꯁꯥꯗꯨ ꯑꯣꯝꯆꯥꯛꯅꯩ, ꯋꯥꯈꯜ ꯑꯗꯨ ꯈꯣꯏꯁꯥꯎꯅꯩ꯫ ꯑꯁꯨꯝꯅ ꯊꯥ 2 ꯍꯧꯈ꯭ꯔꯦ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯁꯨ ꯃꯥꯒꯤ ꯆꯟꯐꯝ ꯂꯝꯊꯨꯡꯐꯝ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯣꯏꯄꯣꯠꯁꯨ ꯄꯨꯈ꯭ꯔꯦ꯫ ꯑꯍꯟ ꯃꯁꯦꯟꯅꯗꯤ ꯄꯪꯍꯥꯗ ꯍꯔꯥꯎꯅꯩ, ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯄꯨꯕꯁꯤꯗꯤ ꯀꯝꯗꯧꯗꯧꯔꯤ? ꯑꯍꯤꯡ ꯀꯌꯥ ꯂꯣꯟꯅ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯃꯛꯇꯤ ꯎꯄꯥꯏ ꯂꯩꯒꯅꯤ? ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯈꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯃꯆꯥꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯨꯏꯅ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯆꯈꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯅꯣꯡꯗꯝꯕꯅ ꯇꯥꯊꯤꯔꯕ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯄꯨ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯋꯥꯔꯧꯖꯕꯅꯤ, ꯅꯤꯟꯗꯥꯁꯨ ꯇꯧꯖꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯀꯩꯐꯥ ꯃꯍꯥꯛ ꯑꯁꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯄꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ ꯍꯪꯂꯛꯏ, ꯄꯄꯥꯅ ꯏꯝꯐꯥꯜꯗ ꯆꯠꯇ꯭ꯔꯤꯕꯅ ꯀꯩꯒꯤ? ꯄꯨꯄꯨꯒꯤ ꯑꯅꯥꯕꯁꯦ ꯀꯟꯁꯤꯜꯂꯛꯄꯒꯤꯔꯕ? ꯑꯀꯣꯟꯕꯒꯤ ꯆꯤꯊꯤ ꯑꯗꯨ ꯐꯪꯕꯒ ꯑꯩ ꯏꯝꯐꯥꯜꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯀꯩꯗꯧꯔꯕ ꯄꯄꯥ? ꯑꯩꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯑꯆꯧꯕ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯒꯤ ꯇꯥꯔꯛꯄ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯏꯈꯣꯡ ꯑꯁꯤꯗ, ꯄꯄꯥ, ꯃꯇꯝ ꯀꯨꯏꯅ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤ꯫ ꯈꯔ ꯐꯒꯠꯂꯛꯑꯕꯁꯨ ꯈꯣꯡ ꯑꯁꯦ ꯀꯨꯏꯅ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯩꯅ ꯇꯥꯈꯤ꯫ ꯄꯄꯥ, ꯃꯆꯥꯗꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤ ꯂꯤꯗꯨꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯃꯄꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯊꯣꯛꯂꯛꯂꯤ꯫ ꯄꯣꯀꯦꯠꯇꯒꯤ ꯈꯤꯡꯂꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯂꯣꯏꯖꯤꯡꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯇꯞꯂꯞꯅ ꯑꯣꯛꯈꯠꯂꯤ꯫ ꯍꯦꯜꯂꯣ ꯗꯗꯥ, ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯅꯪꯕꯣ? ꯄꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯅꯦ꯫ ꯊꯕꯛ ꯍꯜꯂꯛꯑꯕꯣ ꯗꯗꯥ? ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯗ꯫ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯤꯉꯩꯁꯤꯗ ꯅꯪꯅꯒ ꯍꯩ ꯃꯍꯤ ꯑꯏꯪꯕ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯗꯨꯅ ꯏꯅꯥꯛꯁꯤꯗ ꯆꯪꯂꯛꯑꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ? ꯍꯩ ꯃꯍꯤ ꯊꯛꯇ꯭ꯔꯤꯉꯩ ꯋꯥꯕꯒ ꯐꯈꯤꯗꯧ ꯃꯥꯜꯂꯤꯍꯦ꯫ ꯏꯁ, ꯃꯇꯧ ꯃꯥꯟꯗꯅ ꯋꯥ ꯉꯥꯡꯕꯒꯗꯤ ꯌꯥꯝ ꯍꯩꯔꯦꯅꯦ꯫ ꯅꯠꯇꯦ, ꯀꯔꯝ ꯀꯥꯟꯗ ꯏꯃꯥꯒ ꯁꯛ ꯈꯪꯅꯒꯦ? ꯏꯃꯥꯅ ꯍꯪꯕꯗꯅꯦ ꯑꯩ ꯈꯨꯝꯐꯝꯒ ꯈꯪꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒ ꯉꯥꯏꯈꯣ, ꯑꯩ ꯄꯄꯥꯗ ꯋꯥꯔꯤ ꯍꯧꯗꯣꯛꯄꯗꯣ ꯉꯝꯗꯗꯅ ꯂꯩꯔꯦꯕ꯫ ꯍꯣꯏꯅꯦ, ꯏꯕꯥꯅꯤꯁꯦ ꯑꯣꯟꯅꯅ ꯂꯩꯕ ꯍꯦꯛ ꯑꯣꯏꯔꯝꯃꯗꯤ ꯐꯒꯗꯕ, ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯏ ꯄꯥꯛꯅ ꯃꯃꯧ ꯍꯥꯏꯕ ꯉꯝꯃꯅꯤꯗꯅ꯫ ꯗꯗꯥꯒꯤ ꯄꯥꯕꯨꯡꯁꯦ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯂꯩꯔꯤꯗꯤ ꯍꯥꯏ, ꯑꯩ ꯃꯁꯛ ꯈꯪꯗꯦ, ꯈꯪꯅꯤꯡꯕꯁꯨ ꯐꯥꯎꯗꯦ꯫ ꯃꯁꯥꯒꯤ ꯅꯨꯄꯤ ꯃꯆꯥ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯕ? ꯆꯥꯎꯈꯠꯇꯕ ꯃꯤꯗꯣ ꯏꯄꯥꯅꯤ ꯍꯥꯏꯅꯤꯡꯗꯦ꯫ ꯏꯍꯦ, ꯑꯩꯁꯦ ꯀꯥꯟꯅꯗꯕꯗ ꯋꯥꯁꯥꯡ ꯑꯃ ꯉꯥꯡꯂꯛꯇꯧꯔꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯗꯗꯥꯅ ꯉꯥꯡꯕꯗꯤ ꯇꯥꯔꯒꯦꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤ, ꯑꯩꯅ ꯉꯥꯡꯕ ꯇꯥꯗ꯭ꯔꯗꯤ ꯀꯅꯥꯅ ꯉꯥꯡꯕ ꯇꯥꯅꯤ, ꯅꯠꯇ꯭ꯔꯣ? ꯗꯗꯥꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯃꯁꯥ ꯃꯁꯥ ꯅꯨꯡꯁꯤꯅꯔꯒ ꯍꯣꯡꯂꯤꯔꯣ, ꯅꯠꯇ꯭ꯔꯣ? ꯅꯠꯇ ꯃꯥꯜꯂꯦꯗ, ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯠ ꯇꯠꯈꯩ ꯅꯨꯡꯁꯤꯅꯔꯝꯕ ꯑꯃ ꯂꯩꯔꯝꯕ ꯃꯥꯜꯂꯤ꯫ ꯑꯍꯟꯁꯤꯡꯅ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯅꯝꯗꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯨꯗ ꯊꯥꯖꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯍꯟꯅ ꯁꯤꯟꯕꯁꯦ ꯑꯐꯕ ꯑꯣꯏꯔꯁꯨꯅꯦ, ꯐꯠꯇꯕꯁꯤꯗꯤ ꯍꯦꯛꯇ ꯃꯀꯥ ꯐꯣꯡꯉꯛꯏ꯫ ꯑꯩꯁꯦ ꯑꯃꯨꯛꯁꯨ ꯄꯪꯉꯥꯡ ꯉꯥꯡꯗꯧꯔꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯝ ꯍꯥꯏꯌꯣ, ꯑꯩ ꯇꯥꯔꯤꯌꯦ꯫ ꯏꯃꯥ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯕꯗꯣ ꯏꯃꯥꯅ ꯈꯪꯂꯛꯄꯗꯒꯤ ꯌꯦꯠꯆꯔꯣꯏ ꯍꯥꯏꯅ ꯂꯥꯛꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯏꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯕꯗꯨꯒ ꯊꯨꯡꯅꯔꯝꯃꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏꯀꯣ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯝꯃꯤ ꯍꯥꯏ꯫ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯂꯤꯔꯝꯕ ꯋꯥꯔꯤꯅꯤ꯫
ꯂꯩꯁꯤꯂꯦꯝꯕꯤ ꯃꯄꯥꯒꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯒ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯤ. ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯜꯂꯝꯕ ꯃꯐꯝꯗꯣ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯗꯁꯨ ꯄꯤꯕ ꯉꯝꯗꯅ ꯂꯩꯔꯤ. ꯂꯣꯏꯖꯤꯡ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ. ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯩꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯔꯤꯕꯅꯣ. ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯆꯥꯎꯕ ꯏꯄꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯑꯩ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ. ꯑꯩꯒꯤ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯒꯦꯗꯤ ꯈꯟꯕꯤꯗꯨꯀꯣ. ꯑꯩꯒꯤ ꯊꯃꯣꯏꯁꯤꯒꯤ ꯃꯄꯨꯗꯤ ꯅꯍꯥꯛ ꯈꯛꯇꯅꯤ. ꯑꯩꯕꯨ ꯊꯥꯖꯧ. ꯋꯥꯍꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯊꯕꯛꯅ ꯁꯣꯏꯗꯅ ꯎꯠꯀꯅꯤ ꯑꯩꯅ. ꯂꯩꯁꯤꯂꯦꯝꯕꯤ ꯇꯞꯂꯞꯅ ꯍꯥꯏꯔꯦ. ꯑꯗꯣ ꯗꯗꯥ ꯑꯩ ꯊꯝꯃꯒꯦꯀꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦꯕ. ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯊꯝꯃꯣ. ꯃꯤꯁꯀꯣꯜ ꯑꯃ ꯑꯣꯏꯅ ꯄꯤꯔꯣ. ꯑꯩ ꯇꯧꯔꯛꯀꯦꯀꯣ. ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ. ꯂꯣꯏꯁꯤꯡꯗꯨ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯂꯤꯉꯩ ꯃꯃꯥ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ. ꯏꯆꯥꯎ ꯆꯥꯎꯈꯩ ꯋꯥꯈꯜꯁꯨ ꯇꯥꯗ꯭ꯔꯕꯅꯤꯅ ꯃꯃꯥ ꯍꯟꯅꯨꯕꯤ ꯑꯩꯅ ꯁꯦꯝꯃꯛꯄ ꯀꯣꯐꯤꯁꯦ ꯑꯁꯨꯝ ꯊꯛꯇꯨꯅ ꯂꯩꯕ ꯇꯥꯔꯦꯗꯀꯣ. ꯂꯣꯏꯖꯤꯡ ꯅꯣꯛꯂꯒ ꯃꯄꯥꯗ ꯍꯥꯏꯈꯤꯒꯦ ꯍꯥꯏꯔꯤꯌꯦ ꯏꯃꯥ. ꯀꯔꯥꯏ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯣꯇꯣꯔꯣ ꯅꯪꯅ ꯌꯦꯡꯉꯤꯗꯨꯕꯣ. ꯅꯣꯡꯃꯇ ꯃꯁꯛꯁꯨ ꯎꯍꯟꯗꯦ ꯅꯪꯅ ꯇꯧꯔꯤꯕꯕꯨ. ꯌꯦꯡꯉꯣꯁꯦ ꯉꯁꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯌꯦꯡꯉꯣ ꯏꯄꯥꯗꯣ. ꯌꯥꯡꯒꯣꯏꯁꯅꯥ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯕꯒ ꯂꯣꯏꯖꯤꯡꯒꯤ ꯐꯣꯟ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯂꯥꯛꯈ꯭ꯔꯕꯣꯅꯤ ꯐꯣꯟꯁꯤꯅ, ꯀꯣꯟꯅ ꯌꯦꯡꯉꯒꯦꯁꯦ. ꯃꯆꯥꯅꯨꯄꯥꯗ ꯐꯣꯟ ꯑꯗꯨ ꯄꯤꯔꯝꯂꯒ ꯆꯠꯈꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯃꯄꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩ ꯍꯥꯏꯔꯛꯏ. ꯄꯄꯥ, ꯀꯩ ꯍꯥꯏꯅꯤꯡꯕꯅꯣ ꯏꯆꯥꯇꯣꯝꯕꯤꯕꯣ? ꯋꯥ ꯑꯃ ꯍꯥꯏꯌꯨꯅꯦ. ꯅꯨꯄꯥ ꯑꯃ ꯀꯩꯗꯧꯔꯕ? ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯇ꯭ꯔꯤꯞ ꯑꯃꯗ ꯎꯅꯈꯤꯕꯅꯤ. ꯃꯥꯗꯣ he is totally like you, papa. ꯃꯍꯥꯛꯇꯨꯕꯨ ꯀꯅꯥꯅꯣꯅꯦ? ꯃꯅꯤꯄꯨꯔꯗꯒꯤꯅꯤ. ꯃꯃꯤꯡꯅ ꯂꯣꯏꯖꯤꯡ ꯀꯧꯏ. ꯀꯝꯄ꯭ꯌꯨꯇꯔ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯣꯏꯔꯕꯅꯤ. ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯤ. ꯃꯆꯤꯟ ꯃꯅꯥꯎ ꯃꯊꯟꯇꯅꯤ. ꯍꯧꯖꯤꯛꯁꯤꯗ ꯃꯣꯏ ꯃꯃꯥꯒ ꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯒꯤ ꯃꯇꯥꯡꯗ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯏ. ꯍꯧꯖꯤꯛꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕ? ꯍꯣꯇꯦꯜ ꯂꯤꯂꯥꯋꯇꯤ ꯒ꯭ꯔꯥꯟꯗ ꯂꯩ ꯍꯥꯏꯌꯦ. ꯌꯨꯝꯗ ꯑꯗꯨꯝ ꯎꯅꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯨꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯏꯆꯥꯒꯤ ꯆꯣꯏꯁꯇꯣ ꯏꯄꯥꯗ ꯃꯁꯛꯅꯦ ꯊꯨꯅ ꯈꯪꯍꯜꯂꯨ. ꯄꯄꯥ ꯁꯤꯃꯕ. ꯑꯁꯨꯝꯅ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯂꯟꯆ ꯆꯥꯃꯤꯟꯅꯗꯨꯅ ꯎꯅꯕ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯂꯩꯁꯤꯂꯦꯝꯕꯤ ꯃꯄꯥ ꯃꯆꯥꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯏ. ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯀꯦ ꯑꯃꯧ ꯁꯤꯖꯤꯟꯅꯒꯟꯕꯤꯃꯛꯇꯤ ꯅꯠꯇꯦ. ꯃꯩꯇꯩꯒꯤ ꯏꯌꯨꯝꯗ ꯁꯥꯕ ꯔꯥꯅꯤ ꯐꯤ ꯃꯄꯥꯟ ꯄꯤꯛꯇꯛꯄ ꯑꯃꯅ ꯁꯥꯔꯤ ꯃꯇꯦꯛ ꯁꯦꯠꯂꯤ. ꯉꯛ ꯀꯥꯕꯤ ꯕ꯭ꯂꯥꯎꯁ ꯑꯃꯨꯕ ꯑꯃ, ꯁꯝ ꯑꯗꯨ ꯁꯝꯅꯥ ꯑꯃꯠꯇ ꯆꯣꯏꯊꯣꯛꯇ ꯆꯦꯠꯅ ꯁꯝꯕꯨꯜ ꯄꯨꯜꯂꯤ. ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯛꯄꯒꯤꯔ ꯀꯔꯤꯅꯣ ꯑꯅꯣꯛ ꯑꯃꯗꯤ ꯍꯥꯞꯂꯝꯗꯦ. ꯎꯅꯕ ꯃꯤꯀꯨꯞꯇ ꯑꯅꯤꯃꯛ ꯃꯨꯟꯅ ꯌꯦꯡꯅꯩ. ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯅꯔꯛꯇꯦ. ꯆꯨꯝꯃꯤ, ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯈꯤꯕꯒꯨꯝ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯋꯥꯈꯜ ꯃꯦꯆ꯭ꯌꯨꯔ ꯑꯣꯏ. ꯃꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕ ꯉꯝꯂꯅꯤ ꯍꯥꯏꯕ ꯈꯪꯕꯁꯨ ꯉꯝꯈꯤ. ꯑꯍꯜ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯄꯤꯕꯒꯨꯝ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈꯤ. ꯀꯩꯐꯥꯅ ꯀꯝꯗꯧꯔꯤ? ꯅꯨꯡꯉꯥꯏꯔꯤꯗꯅ? ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯏꯖꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯋꯥ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯤ. ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥ ꯑꯃꯨꯛ ꯉꯥꯡꯅꯕ ꯉꯝꯗ ꯂꯩ. ꯌꯥꯡꯒꯣꯏꯁꯅꯥꯅ ꯉꯁꯤ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯔꯤ. ꯊꯦꯡꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯪꯅꯤꯡꯅ ꯂꯩꯈꯤꯕ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ. ꯑꯌꯥꯕ ꯄꯤꯕꯤꯒꯗ꯭ꯔꯥ? ꯍꯪꯅꯤꯡꯕꯗꯣ ꯀꯔꯤꯅꯣ ꯍꯪꯉꯨ. ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯤ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯈꯤꯗꯦ? ꯁꯛꯂꯝꯕ ꯋꯥꯁꯛ ꯑꯗꯨ ꯇꯁꯦꯡꯅ ꯆꯤꯟꯕꯥꯜꯗ ꯈꯣꯏꯍꯤ ꯇꯩꯕ ꯋꯥꯍꯩꯔꯥ? ꯇꯁꯦꯡꯅ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯈꯤꯗꯕ꯭ꯔꯥ? ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯂꯩꯈꯤꯗꯦ. ꯅꯪꯒꯤ ꯆꯤꯊꯤꯗꯨ ꯍꯦꯛ ꯐꯪꯕꯒ ꯑꯩꯅ ꯅꯥꯛꯇ ꯂꯥꯛꯅꯕ ꯍꯣꯠꯅꯈꯤ. ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕ? ꯀꯩꯐꯥ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ. ꯋꯥꯔꯤ ꯈꯪꯂꯕ ꯇꯨꯡꯗꯗꯤ ꯌꯥꯡꯒꯣꯏꯁꯅꯥ ꯀꯩꯐꯥꯗ ꯌꯦꯡꯂꯛꯏ. ꯍꯧꯖꯤꯛꯇꯗ ꯃꯁꯥꯗ ꯆꯩꯁꯨ ꯑꯃ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯝꯕꯗꯨꯁꯨ ꯎꯔꯛꯂꯤ.
ꯋꯥꯍꯩ ꯑꯃ ꯍꯥꯏꯒꯦ ꯍꯣꯠꯅꯔꯤꯉꯩ ꯃꯆꯥꯁꯤꯡ ꯍꯜꯂꯛꯄꯗꯨꯗ ꯍꯥꯏꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯣꯇꯦꯜꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩ꯫ ꯇꯨꯃꯤꯟ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯂꯣꯏꯖꯤꯡꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯃꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯗꯨꯅ ꯇꯦꯕꯜ ꯂꯦꯝ ꯑꯗꯨ ꯊꯥꯡꯒꯠꯂꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯃꯥ?" "ꯏꯃꯥ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ." "ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ." "ꯏꯃꯥꯒꯤ ꯄꯦꯟꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯆꯥꯗ ꯍꯥꯏꯌꯨ, ꯅꯆꯥ ꯆꯥꯎꯔꯦꯕꯁꯤꯗꯤ." ꯌꯥꯡꯒꯣꯏꯁꯅꯥꯅ ꯃꯆꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯔꯣꯏꯕꯗ, "ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯒ ꯑꯩꯒ ꯃꯤꯀꯨꯞ ꯈꯔ ꯈꯛꯀꯤ ꯑꯣꯏꯅ ꯊꯦꯡꯅꯍꯜꯂꯝꯂꯤꯕꯁꯤꯕꯨ? ꯃꯁꯤ ꯈꯜꯂꯨꯕꯗ ꯏꯃꯥ ꯌꯥꯝꯅ ꯋꯥꯏ." ꯂꯣꯏꯖꯤꯡ ꯃꯃꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ "ꯏꯃꯥ, ꯅꯪꯉꯣꯟꯗ ꯀꯔꯝꯅ ꯍꯥꯏꯒꯅꯤ? ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯅꯪꯕꯨ ꯀꯥꯎꯕ ꯂꯩꯇꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯥꯡꯈꯤꯅꯤ ꯈꯟ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯅ." ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯟꯁꯤ ꯃꯥꯅ ꯌꯥꯆꯪꯂꯛꯄ ꯑꯁꯤꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯩꯆꯥꯛ ꯑꯗꯨ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯊꯃꯣꯏ ꯑꯅꯤꯕꯨ ꯋꯥꯍꯜꯂꯤꯕ ꯀꯔꯝꯕ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯅꯣ? ꯄꯦꯟꯗꯕꯒꯤꯔ ꯊꯃꯣꯏ ꯑꯅꯤꯕꯨ ꯃꯩꯆꯥꯛ ꯄꯤꯕ ꯍꯦꯟꯅ ꯑꯃꯨꯛ ꯄꯤꯔꯛꯂꯤꯕ? ꯃꯇꯥꯡ ꯑꯁꯤꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯆꯟꯗꯣꯟ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ, ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯣꯂꯨꯛꯅ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯟꯗꯣꯟ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯂꯦꯞꯇꯅ ꯋꯥꯔꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤꯁꯤꯡ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯖꯗꯕꯒꯤꯗꯃꯛꯇꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯃꯗꯤ ꯑꯇꯦꯟꯕ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯣꯂꯨꯛꯅ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫